Mirep singdagi Sel Nibiganu mayol Manipur pangthokpa mikhal sing asi karino amasu mikhal sing asida miyamna kari karamba thodang lawgadagi haibigi matangda akanba campaign sa tharagliba Manipur Youth League mayol na mathang sahida pangthokpham thokliba Manipur Legislative Assembly gi 63 suba election ga mari lenana January 13 English ngani ga kun ga tarukta MU gi auditorium da Politics anauba langon gi bot haiba panamna mass awareness campaign hautokraba matungda state asigi assembly constituency singda masigi damak awareness ki thoram sing sa tharakli haina mayol gi mekedi ki phungdurakli sirol asina hai campaign asigi iroina sinpham khudingmakta sinpang ni pamyu singsu punduna miyam hupna wakhal tamina ki campaign sa tharakli hari Manipur India da tindringai masagi Constitution laizaduna masagi lengaklo laizarambe iramdam sina October 15 English ngamaga samapan nifu ko mapanda leba asida tillaba matungda ngasi aikhoigi lengaklon gi phibam asi sathina marai saitrakli aikhoigi iramdam sida aikhoigi phirep isana lepsaba ngamdabada natana mikha ponbagi wakhalna namduna sahi kya aikhoigi miyam asi hanglai oiduna lerki masida mayol na isagi phirep lep sapangamba lengak pamadi lengak lon ama oina bigidama politics anobu langon gi board ki campaign sa tharakpani hari loinana Manipur gi hausi ori batang du laita da phiba mamadi mayon leptana sangsilakti ihawsigi sairaksida hausuk Mirep singdagi sial amadi potsai khudol potna singba niba mikhalga mari lainana saksa haijana ba sanai yunaiba yumthong de yengba nuaitaba mawongda poster thetpa madi kumai haraugi mingda sial nibana singba sa tharakliba thongasi lepiu hairi anauba langona thajaba thamliba khoi miyamna sokhatpa nungaye phaba ingtapa manaba irei pak amagi panamna sangshiliba khongjanga sibo Mangam sana bo hot na minasi amadi khongjanga sibu thinthana hotnarakpa thawngsing tawiganu haidinisu pausta makhatari Mama oibi kyana siba kidana akan makhongjang sangsilakani poirai ita Manipur gi nupi singi lup singi manungda ama oiriba poirai ita gi vice president na me ohum inglisingani ga kun go humdoi gi horaklaga lamdam sida tholaklibi irang na maram oiduna miyam awaba gi phium da leraklibani awaba kya mayukna duna leiringa gi serakta trong lawbi da bomb attack sa tharaktuna angang ani hatpi khiba madi TM kasomda amuk ambush tawraktuna tangkhul ani hatokpi khiba thawdo asi lamdam sigi miyamna yaningdi aduga kamjong da thokiba thawdo adura khunja singbu phajin punsinba yauna yung kya mai thaduna amang ada thon khiba si tasingna lebuktibani asiguma thawdok sing asi lamdam sida kyam koina thon khigadori bano haibisi miyamna hangningai ni haina phongdokre wapam asi trong lawbi amasum TM kasumgi thawdok singbu yaningda ba phongdoktuna amuko Amoba, Kohor, MSF amasum poirei leimarul maira paibi apunba Manipur na sangsilakliba khongjanggi makha tarakpada ngasi poirei ita amadi langthawal apunba maira paibi kusamaduna langthawal thong amanbi community hall da nupi kyana saruk yaduna sangsingkiba wakat khongjangna makna phongdokibani poirei ita gi vice president na makhatana hai lamdam sida itattatna koki narco terrorist na satharakliba misa miyam hatpigi thabasi haujik leidiba lenga asina muthana ba honagadabni amadi irang na maram oiraga relief camp na sangjapam lorokliba IDP singbu masa masagi mayumda hanjin handuna hanagumna tangdu leitaba punsida hanjin hangadabani kariguma miyamna talibi demand sing asi athuba matamda lenga na thabak to onthok tarabadi mama oibi kya na sibi kidana akan makhongjang sing sangsilakani hari ngarangi wakat khongjang na saruk yakibesingna trong lawbi amadi TM kasunggi thawdokta leikhidrabesingi maphamda minute ni tumina leptuna awaba phungdoki khongjang asida amuko gi vice president Helen Khoijam amoba gi president Y Kunjarani women society langthabal singtha gi secretary kamai haijai gailu poirei ita gi secretary leima pokwam nganbi kohor gi chairman konsum fulindro poirei leimarul maira paibi apunba Manipur gi president S Memsa amadi maru oiba thomi sing saruk yakhi Modi na saruk yagadaba thouram pangthokpham manakta Pokhaiba yaba polam sing thengakri Prime Minister Narendra Modi na saruk yagadaba thouram pangthokpham manakta Pokhaiba yaba Gelatin stick ani thengnarakpadigi saunami paiba pokna rure amasum security gi akanba section thorang lakatri Pokhaiba yaba gelatin stick singadu Bengaluru gi Kagalipura thengnakhibani police na phongdokhibada Pokhaiba yaba polam singa PM Modi gi khongsat kamari leina routine security check tawbra thengnakhibani polam singa si lambi gi nakanda leiba khong lambi da thengnakhibani security agency singna khudakta hairiba mapam asi question duna thamlaga mathau taba thabak thoram sing lokatki
bomb disposal amasum forensic team singna mafam asida sangsinduna tekta kaidana gelatin stick singa tu loktoki thawdo osiga mari lenina police na thi humbegi thabuk sa thabada chena ba miwe ma phare hari PM Udina Bengaluru gi Art of Living International Center da yorak tringaida Pokhaiba yaba polam singa si thengna rakhibani security gi risks laikrabasu Modina Foundation asigi sahi yankai nifuga manga subagi thoramda saruk yaduna naha singda natural farming sustainable living amasung mausagi phibam kanna bohona bada maigon onsinduna sok thabal leitana honanaba apple tawkhian su pausna makhatana su fondorakhi amaromduna petrol diesel gas likna amasum haisina sejinanabagi matam oiri haiba PM Modi gi wapam malakri West Asia da tangdu laita daba phibam leibana malem sin matungna thaw amasung energy gi khudong saraba mayuk nari basida aikoi khudi mangna mapale bakti ki pusila pa thaw amasum energy da tangzaba gi sang hantharabadi mayuk nari basai sing thengna bada sauna mating oigani maram aduna miyamna petrol diesel amasum gas likna amasum haising sisinabi gi matam oiri haina PM Modi na fongdokre hari mayamna toina hangduna lakpa bio 360 gi coaching karamba matamdagi haugaduina khawrangna ngainariba detail makhad leijari NET 2027 gi biology foundation course sarjayentagi bio 360 NET success center da lakliba june gi first week tagi haujaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oriba feature amana fee tangi habigi awaba leidaroi adomna pamba affordable fee soidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features in pigadori ahanba lakpadani hena khudong saba pijagani hauzamak pau phobiro akhoi telephone number di 8575587677 ni akhoi gi address na Kaisampat Laimazam Laikai Lane 3 ni Sahi marfu suraba ahal singna sajibu khudol tambagi thoram pangthokri mitop khandok panai khoi gi panamni lakningba laksanu laibak amasum furup kalangani biren sai marfu helaba ahal singda asamba khudol pibigi mari subu sajibu khudol gi thoram pangthokri NRC satnadaba Manipur gi mitop khandok pa duna aikhoi gi panamni lakningba laksanu punamak thengnaraga laibak amasum furup kangani hain hanagi minister nongthombam biren na phongthokri Laifam Kunau Senior Citizen Welfare Association LKACWN Sinduna Laifam Kunau Mamang Laikai Laiba Laitong Sanglen Dangrang Pangthokiba Thoramadada Sibges ki warol piradun wapam asik mang phongdokibani Thauramadu N Birena Hai Manipur Mahakna Chief Minister Oirakiba Matamadu Khwaidigi Tangdu Laitadaba Matamamadani Manipur Khundari Nagafro ki miyoina laingak boykotawa bill ahungi matang chu champura numit satru hena bantaw kiba masum makhal kya gi irang maraktam mahakna chief minister oina wasap lokibani mangna chief minister hek oibaga lamdam masigi sokpa thorang amasum tangdu laitana bigi maramda pekhat piya ba thabak thoram sing pekhat lamri Manipur hauji khwaidi gi maruebi issue am oiriba mitop khandok bigi mata asida miyamda samamna ba kya lebigi mamitari mitop khandoknaba NRC tawningba amasum tawningdaba anigi marakta wa ngangnaraktuna miyambu kangau nale NRC tawba tawdaba mitop khandokpa aduna aikhoi gi pannamoisi mahaki laingak matamda NRC sanadrabasu mitop adumak khandoklami aduba hauju phawbi gi oinadi kamdauna mitop khandoklibano haibadu kanano su hangadri lakningba lakshunu punamak thengnaraga leba amasum furupti kalamgani haina magna phongdoki Magna makhatana hai mahaki laingak matamda committee semlaga mitop khandoktuna concentration camp kya saraga makhoi singa du bungak selga thamlami Madumak India gi Foreigner Act 1946 ki makhada state lengak ta piba power seasonaraga mapana gi sangsilakhiba mitop singi biometric lawraga makhoi sing adu concentrate tawdun thamani housing mitop khandokna ba NRC tawba natragna tawdabagi miyamna samamna pokhalibasi tawroidabani NRC tawsi hairabasu sapmanana yanaraba base yaramada NRC tawbiyu haina India lengak ta haigadabani madugi makhata thabak sing India lengak na tawjasno madunatana Sanau Laidringai Khudong Hatpigi Fibam the Miyamu Samam Handuna Tamrashi Manipur India Tinkiba Matam the Laikiba Mishingamasum Manipurgi Park Saubaki record Pumba India Lengaktale Masida Koina Kahena Yet Narubigi Maramiti Asum the NRC Topiu Hain India Lengakta Taknaringai Manipulengana Karito Yai Habudu Oina Kanasi
mahaki lengak matamda mitop khandok lamba do foreigner act ki manung sanani ek asigi makhada biometric loba masum mitop khandok gi thaba si english ani ka kunga mari fawa pangtho haine india lengak na ai besirol tharaki phale matam asida mitop khandok pa loibna ngamdre haiduna sahi kharaga sangdok piyu hairaga makhatana mitop khandok gi thaba adumak sathabe asumna panamamage makara thoklibe thawdoksing tangkak naina loisilaga satpana asum boygani maduna tana ngha ngha ki yana basakibana wathok lanthok punna punchilaga asobu irang am oirakpa ngaikomsi adumak hauzik oiriba phibamasini masida manipur lengan haisingna thamoisingna miyamgi thabak tobu sangi maki oinadi lakningma laksanu sapsana thengna duna leba masum furu kalamgani haina phongdokhi thauramga madi leinana en birena makhatan hai ahal oiraba singda angama mateng pangbai bis khwaidigi afaba thabani adubu manipur ahal oiraga mama mapa oibisingbu kauthokpa masum inthokpagi satnabi hengalakli masimak thingnaba haiduna mahaki lengak matamda lo fawu semduna thamnamani maduma ahal oiraba mama mapa singba min uber laini haiba wakalon sadoktuna ahal singna thaksi khaksi khangna minungsi leina loindana sinbani ngasi life khunau senior citizen welfare association singdana pangtokliba ahal singi khudol tambagi thoramasi yamnamak tangai fataba mani masimak makhatana stoba ngam oirasunu haina mauna makhatana phongdoki ngasi gi thoramatuda LKSCWA gi president dr ngasepam Brosen Rai Sabha ki MP Ningthau Laisem Sanajauba Laifam Khunau Jila Parishad member Lairenjam Olendro na singwa miyoi kya na tharam gi maru oiba mithunglen singoina saruk yakhi